ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯠꯇ ꯂꯧꯁꯤꯡ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯐꯠꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯂꯛ ꯆꯥꯎꯕ ꯈꯨꯟꯖꯥꯁꯤꯡ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯕꯁꯨ ꯃꯍꯥꯛꯇꯤ ꯏꯅꯥꯛ ꯈꯨꯜꯂꯝꯃꯤ, ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯨꯡꯒꯪꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯥꯝ ꯑꯃꯒꯤ ꯁꯥ ꯁꯟꯁꯤꯡ ꯁꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯟ ꯁꯦꯟꯕ ꯃꯔꯨꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ꯫ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯁꯥ ꯁꯟ ꯁꯦꯟꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗꯗꯤ ꯋꯥꯕꯅꯤꯅ ꯄꯣꯊꯥꯅꯤꯡꯉꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯉꯣꯟꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯀꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯔꯛꯇꯅꯕ ꯀꯔꯝꯅ ꯈꯠꯅꯕ ꯍꯧꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯟ ꯁꯦꯟꯕ ꯃꯃꯥꯟꯅꯕ ꯑꯃꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨ ꯍꯥꯠꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯅꯤ, ꯀꯣꯏꯕ ꯆꯠꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯧꯔꯛꯂꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯁꯟ ꯁꯦꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯔ ꯄꯪꯂꯝꯃꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯄꯤꯕꯒꯤ ꯑꯥꯏꯟ ꯀꯥꯅꯨꯟꯁꯨ ꯌꯥꯝꯅ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯣꯡꯃ ꯃꯍꯥꯛꯅ ꯑꯆꯧꯕ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯆꯩ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯟꯅ ꯊꯣꯝꯂꯝꯃꯤ꯫ ꯁꯅꯥ ꯁꯥꯕꯒꯤ ꯅꯨꯄꯤꯗꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯝꯕ ꯊꯣꯡꯒꯥꯟꯗꯨꯗ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯊꯣꯡꯒꯥꯟꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥꯗꯨ ꯐꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯁꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯅꯥ ꯁꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯪ ꯐꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯔ ꯍꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯅꯥ ꯄꯪꯂꯕ꯭ꯔꯥ ꯃꯤꯅ ꯍꯥꯏꯕ ꯈꯨꯝꯗ꯭ꯔꯤꯕꯗꯤ ꯍꯥꯏꯅ ꯀꯟꯅ ಲಾꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯨꯄꯤꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡ ꯑꯃ ꯈꯨꯜꯂꯒ ꯅꯨꯄꯤ ꯑꯗꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯅꯨꯡꯗꯨ ꯊꯣꯝꯂꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯃꯗꯨꯅ ꯅꯪꯒꯤꯗꯤ ꯆꯞ ꯆꯥꯔꯕꯅꯤ, ꯃꯗꯨꯅ ꯅꯪꯉꯣꯟꯗ ꯀꯔꯝꯅ ꯍꯧꯅ ꯂꯣꯟꯆꯠ ꯕꯦꯚꯥꯔ ꯎꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯨ ꯇꯥꯛꯆꯔꯅꯤ"꯫ ꯃꯍꯥꯛꯀꯤ ꯅꯨꯡꯗꯨꯅ ꯊꯣꯝꯕꯗꯨꯗ ꯁꯅꯥ ꯁꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯐꯛꯂꯥꯡꯗ ꯉꯥꯔꯝꯕꯗꯒꯤ ꯇꯨꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯁꯅꯥ ꯁꯥꯕꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯂꯕ? ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯦꯗꯅ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯔꯩ ꯌꯥꯝꯅ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ 1,000 ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯅꯥ ꯁꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯔꯣꯟ ꯆꯟꯕꯁꯨ ꯌꯥꯎꯕꯤꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯟ ꯃꯊꯨꯝ ꯍꯦꯟꯅ ꯂꯩꯔꯛꯄꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ
ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯪꯍꯧꯗꯅ ꯂꯟ ꯊꯨꯝꯁꯤꯡꯗꯨ ꯀꯔꯝꯅ ꯐꯪꯂꯤꯕꯅꯣ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤꯗꯨ ꯁꯤꯔꯦ, ꯑꯩꯅ ꯃꯥꯕꯨ ꯌꯣꯟꯊꯣꯛꯄꯗꯒꯤ ꯐꯪꯂꯛꯄ ꯂꯟ ꯊꯨꯝꯁꯤꯡꯅꯤ"꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯕꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕ?" ꯁꯅꯥ ꯁꯥꯕꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯍꯣꯏ, ꯌꯣꯟꯊꯣꯛꯈ꯭ꯔꯦ"꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, "ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯟꯊꯣꯛꯈ꯭ꯔꯤꯕ?" ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ 1,000ꯗ"꯫ ꯈꯨꯗꯛꯇ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯔꯒ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯥꯏꯜ ꯀꯌꯥ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯅ ꯅꯣꯛꯁꯜꯂꯛꯄ, ꯉꯥꯡꯕꯤꯔꯛꯄ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯁꯤꯃꯤꯇ꯭ꯔꯤꯗꯁꯨ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯂꯧꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯈꯣꯏꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯖꯕ ꯃꯈꯣꯏꯅ ꯑꯃꯠꯇ ꯇꯥꯕꯤꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ, ꯅꯥꯇꯩ ꯆꯥꯗꯕ ꯇꯨꯔꯦꯜꯒꯤ ꯃꯐꯝ ꯑꯃꯗ ꯂꯪꯊꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯤ, "ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤꯅꯤ ꯃꯍꯥꯛꯅ ꯐꯪꯂꯤꯕꯁꯤ꯫ ꯃꯍꯥꯛꯇꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕꯅꯤꯅ ꯃꯔꯥꯏ ꯏꯔꯥꯛꯅꯗꯨꯅ ꯁꯤꯖꯔꯅꯤ꯫ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯈꯨꯠꯇ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯕ ꯇꯥꯔꯔꯣꯏ"꯫ ꯁꯅꯥ ꯁꯥꯕ ꯅꯨꯄా ꯑꯗꯨꯗꯤ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤꯅ ꯏꯁꯤꯡꯗ ꯇꯥꯕꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤꯅ ꯁꯤꯔꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗ ꯊꯥꯗꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯇꯨꯔꯦꯟꯒꯤ ꯏꯔꯩꯗꯨꯗ ꯇꯥꯎꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯃꯁꯥ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯎ ꯃꯁꯥꯗꯨꯗ ꯀꯣꯟꯗꯨꯅ ꯇꯨꯔꯦꯟꯗꯨꯗ ꯃꯥꯏꯜ 2-3 ꯇꯥꯎꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯍꯦꯛ ꯀꯥꯔꯛꯄꯒ ꯏꯔꯣꯏ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯔꯣꯏꯗꯨꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯍꯜꯂꯛꯄ ꯎꯕꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯅꯍꯥꯛꯇꯤ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ? ꯏꯔꯣꯏ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕꯅꯣ?" ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯈꯣꯏꯗꯤ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯑꯉꯛꯄ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯂꯝꯂꯔꯣꯏ꯫ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡꯗ ꯍꯦꯛ ꯂꯪꯊꯕꯒ ꯏꯁꯤꯡ ꯃꯈꯥꯗ ꯀꯅꯥꯒꯤ ꯐꯖꯔꯕ ꯁꯟꯖꯥꯕꯨꯡ, ꯎꯄꯥꯝꯕꯤ ꯀꯌꯥ, ꯁꯥ ꯁꯟꯁꯤꯡ ꯀꯌꯥ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯑꯩ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯂꯥꯛꯅꯤꯡꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯄꯥꯎꯁꯤ ꯇꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ"꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯥ ꯁꯟ ꯏꯔꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯦ"꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯨꯔꯦꯟꯗ ꯊꯥꯗꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯁꯥ ꯁꯟ ꯏꯔꯣꯏ ꯀꯌꯥ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯅꯨꯡ ꯑꯃꯃꯝ ꯀꯤꯁꯜꯂꯒ ꯇꯨꯔꯦꯟꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯏꯁꯤꯡꯗ ꯏꯔꯥꯛꯅꯕꯒꯤ ꯀꯟꯕꯤꯅꯕ ꯃꯈꯨꯠ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯎꯔꯝꯃꯤ, "ꯌꯦꯡꯉꯨ ꯇꯨ, ꯑꯥꯗ ꯃꯍꯥꯛꯅ ꯅꯈꯣꯏꯕꯨ ꯀꯧꯔꯤꯕꯁꯦ! ꯃꯍꯥꯛꯇꯤ ꯐꯖꯕ ꯏꯔꯣꯏ ꯑꯃ ꯐꯪꯈ꯭ꯔꯦ"꯫ ꯑꯗꯨꯗꯒꯤꯗꯤ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯂꯣꯏꯅ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯌꯥꯝꯅ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ꯫